MIZORAM की LAWNGTLAI District Administration and Myanmar da Logi Wangmada Petrol AMASUNG Diesel Yonba Thingnaba Akanba Chekshing Thourang Loukhatkhre LAWNGTLAI District Magistrate Simala Siva Gopal Reddy na thokpa prohibitory order amana athingba asi thamladuna hai khongthang asi Bharatiya Nagarik Suraksha Sanhita BNSS ki Section 163 gi makhada thambane Anauba directive asiki makhada oil company singna lepriba mamaldagi hengatna yonba amadi leibada athingba thamle masigi mathakta miyoi amana container achauba kayada filling station singdagi bulk ta thau lobada su athingba thamle tha ani chanagadaba order asina athingba sing asigi mathakta Myanmar yauna mapal leibak singda commercial oina sizinanaba thau yonbada su athingba thamle District Administration na paikhalakliba khongthang ase LAWNGTLAI District ki khwaidagi chawba CSO ama oiriba Young Lai Association YLA na sogatle Tengsingba yabadi YLA na district asidagi Myanmar da thau yonbada haukiba June 13 dagi athingba thamduna lakhibane